अहानबद मरुइब पाउ प्राइम मिनिस्टर नरेंद्र मोदी इम्फाल दा थुंगलरे चुराचांदपुर दा लेखागी लंबी दा चटकदौरी अमदी ngarang ahing dagi chuba nong amadi boycott na miyam na saruk yabada khudong chadaba mayoknagdauri Kurumjari. ISTV bu meeting tabiri ba pumna maputaram nokchari hauji pau sandona pizani. Prime Minister Narendra Modi nga se yuk Mizoram da thunglabaga loinana lupa crore lising mapan rong ki project ure yum tamlam laba amadi railway project sangaram laba matung nga se yuk pung taraga mathoy minute nifu rom chatpada Imphal International Airport da thunglakre. Prime Minister na Imphal Airport tagi Churachandpur tamna mamangda helicopter na chatkani thorang tawrambadu nongching ki phibam phattabana laikhagi lambi da oina chatnanaba sem sakre. Amaramda Korkom yauna tungan balup singna Prime Minister gi khongchida sibu boycott amasung saruk yaroi haina phongdokpadagi ngasi miyamgi chathok chasinda chauna ahongba leire ngarang numidangdagi Churachandpur amadi Imphal Valley da akan manong chubadagi khongchida sida miyamna saruk yabada khudongcha da bakaya mayok naramba yabagi thajaba leire Imphal gi Kangla da ningthina sem saraba miyam tinfamadu nong namaram oiraga mafam kya da laikhom thokpa amadi chathok chasinda khudongcha da mayok nagadori Churachandpur gi oinasu ngarang numidang amasung ase yuk akan manong chubadagi mafam kyada sorok mathak lana ising chen bana miyam da khudong chada ba mayok nare hari matam koina miyam gi awaba khangsina dana leiraba matung ngasi Prime Minister Narendra Modi Manipur da lakada ba khongchet yaning da ba phongdok tuna tongan ba lalhau lob singna khongchet yaning da ba phongdok tuna kaukiba general strike na mahausa gi punsi da chauna akai ba pikre lambi da gari chatpagi chang yamna hanthaki khwairamban kaithil gi nupi kaithil singamadi dukan sing thonglona ki General strike asna maram oiraga pamdaba thodok thokpagi pau leite Amaramda Prime Minister Narendra Modi Mizoram gi Lengpui Airport ta thunglakre mahak airport ta thunglaba matungda Aizol Manaki Vairabi Sairang Railway Line sanganabagi damak mafam aduda chatlaga miyam gi mifam dasu saruk yagadabani adubu ngase ayuktagi hauna akan manong chubadagi helicopter da sangafam amadi mifam pangthokfam Aizol Manaki Tuampui helipad yauna chatkadaba du yakhidre Lengpui Airport tagi virtual oina Prime Minister na lupa crore lising nipan humbudra chang railway line asi sangabaga loinana lupa crore lising mapan rongi project ure yum tamkre Manipur da India gi Prime Minister Narendra Modi lakani haina tawribasi manung matam chadaba khongchat amani khongchara si yaningde haina nupi kyana play card paiduna phongdokre Prime Minister gi Manipur khongchara sibu yaningda ba phongdokpa da nupi kyana tongan ba khongchara sibu yaningda ba phongdokpa wahai sing thaba play card sing paiduna Prime Minister gi Manipur khongchara si yaningda ba phongdokhi Manipur da India gi Prime Minister Narendra Modi lakadaba khongchara si yaningde saruk yaroi haiduna Wangjing Khunau gi Ima Maira Paibi Singh amadi Pangal Tabi aputpegi Ima Maira Paibi Singh na sugunu AC gi manung chanba Pangal Tabi mayai lekai community hall da wakan ifam chathakre wakan ifam adu da saruk yakhiba Singh na Prime Minister Narendra Modi gi mathakta penda wafam kya phongdokhi May tang ahum 2023 asidagi aikoi Manipur asida thoglibe irang asida aikoi gi ikai khumnabada matik sarba Modi na ngasi phawda aikoi gi damakta gari mata yengbirakide aikoi jiri da pikliba angang amadi tamchina hatpi duna khun kaya mai thaduna tanthoklaba amadi leibham pidraba aikoi se refugee amaga chap manana lehlaba sida Modi na ngasi phawda aikoi gi damakta gari mata yengbirakide gari mata haibirakide aduga nongpok sekmai romda nupi ani mapi thongdana pubagi damakta ti mana pambom tingki wahai ngangki adubo aikoi maitai phuruk asigi damakta di mahangna aikoi gi damakta karimata haibi khiba laite adubo haujik mahangna aikoi gi Manipur asida lakani hariba sida aikoi maira paibi apun mana yajaningde mabu taram okpase aikoi oksaningde hauji paugi mrathan timber brem tang nominasi Dada Ibe maki gano Alda betamo Sigi yumse next time tina checksin na laksila ka thamgrabani ne Dada nang se Juhar habaga amta kidrabo Asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi next time tina ngapseli
Exit TMT Johar Habati Matokana Basimani, Zerman Technology Sinamana, concrete Katokina Romatanda, Kapamil Amukana Engaladly, Extract TMT, strength is in the quick. Sija Breast and Thyroid Clinic, Sija Hospital na Lakliba September gitang taramanga dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho Sija Hospital da pau faubirau. Soccer company gi crown maker wheel. Chahi yankhai suraba soccer company gi crown maker wheel. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker wheel saman. Mayam su mahaw yengbiu crown maker wheel. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance karaklaba, amasung atopa mari play na ba, anabalay biragadi, hariba numit singa sidaling biraktuna, kudong jaba silaw biho, akuba marol kitama contact number asita paubiro. Honglagliba punsigi lambi sida araiba chaba yaba makai sasinari. Aduna hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matung na mayamba mukana taram nok chari makata ba pau pisari. None Battalion Assam Rifles na lin na chikpa miyoy amagi punsi kankre lin na chikpa miyoy duki maming awang kuldagi Ruven kawi masagi chahi kun gataret rom sure mahag hu chen ba lin na chikpa dagi Assam Rifles ki hospital da pura ba matung da Dr. Singh na mahag ki punsi kan na ba thabak pangthoki hairi. Guwahati da layang liba Manipuri patients singda igi mating pangbangam na nabagi pandam da Helping Hands for People Manipur na numit humni chup na interaction program pangtokre. Manipur da laitaba medical facilities fangnabagi damak Manipuri patient kya na mapanlam da layang bachanari masigi manung da Guwahati da layang bagi chatliba patients singna khwaidagi masing yami. Adubu hairiba Manipuri patients singa sina Guwahati da ikapagi mathau tarak matam da di aduki matik awaba mayok nai Guwahati city da Manipuri macha kya laizarabasu Manipuri patients singbu mating pangbinaba blood donors amata laitaba na maram oiraga blood unit amamamda lupa lising nipan mapan piduna lairaga kapnari laiba fangdragana sel mayama mating na duna Manipur dagi blood donors puraga pihan basu yawnari hairiba awaba singasi kharada oira basu kokna naba haiduna Helping Hands for People Manipur na thawdang lodana Helping Hands Guwahati chapter hangtoki adubu igi mathau taba Manipuri patient di nomagi masing hengalakpa na maram oiraga mating pangbangamdaba patient kya su yokshilaki maramaduna Helping Hands Guwahati chapter bu mapangal kankhal hanabagi pandamda voluntary blood donation gi maramda tha sigi nipandagi tara fawba nimit humni chupna interaction program pangthokibani loinana tongan ba hospital singa yanaduna Manipur ge patients singi damak I khaksinduna thamnaba yanaba leire haina Helping Hands for People Manipur ge president Moirangthem Premjit na phongdorakli ngasi yu angan bada kakching lamkhai gi laifam loknung da leiba yengkhom rupa chandra koba mioi amagi mayumda lamhui ama changlaktuna leibadagi range officer kakching ais sundar da pau piraba matungda official singna lokhatlaga Manipur Zoological Garden da sinakre hari hazilaslakpada maroiba pau amkana pisari Prime Minister Narendra Modi Imphal da thunglare Churachandpur da Laikhagi lambi da chatkadori. Amadi ngarang ahingdagi chuba nong amadi boycott na miyamna saruk yabada khudong chadaba mayok nagadori.
ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ISTVꯅ ꯁꯟꯗꯣꯛꯆꯔꯤꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ